Akasbani Imphal Ngangbam Nganthoi na pau pajari ahanbada maroiba pau. Indian Himalayan Region Climate Change Conclave ngasidagi Imphal gi City Convention Center da pangthokli. Pradhan Mantri na ngasi Andhra Pradesh da lupa koti 13 samari kuntra sang na paikhatpa tongan ba project sing sanggagani kharagina urep uyung tamgani. Griha Mantri Amit Shah na ngasi New Delhi da extradition of fugitives challenges and strategies mifam hudokani. Amasung Mapan Mantri Dr. S. Jaishankar na hairi terrorism sel thungi phibam phattaba amasung aingasagi khalkai rupana pirakpa chaitheng malemgi lebak sing amata oina thengnamina batangai phade. Indian Himalayan Region Climate Change Conclave ngasidagi Imphal gi City Convention Center da pangthokli. Rajyagi Directorate of Environment and Climate Change na sinduna numit nini supna pangthokadaba conclave asi Rajyagi Chief Secretary Punit Kumar Goyal na hudokhi. Thoromaduda wangangbada Forest Environment and Climate Change ki Principal Secretary Arun Kumar Sinha na hai. By bringing together stakeholders from across the Indian Himalayan states, the conclave aims to identify knowledge gaps, share best practices, and develop actionable recommendations. The outcomes are expected to contribute to state and national climate strategies, foster interstate collaboration, and promote sustainable livelihood and ecological security in the Himalayas. The objective of this conclave is to create a platform for sharing ideas and fostering cross-sector partnership to facilitate policy, planning and governance. The objective is also to exchange knowledge, to discuss latest scientific understanding of climate science and indigenous traditional knowledge. Hayang loisinba numita Rajyapal Ajay Kumar Bhala saruk yagani. Conclave asida Himalayan lamdamda leiriba lebak sigi tongan ba rajya 12 dagi lakpa mihutsing saruk yari. Security Force na singlaba mafamsingda area domination amasung thiba humbagi thabak leptana chathari. Akangnaba pausing phangbadagi thiba humbagi thabak chathabada miyamdagi namduna sel khaiba amasung aina yadaba thabaksingda chenaba miyoy kya phagatpa leptri. Rajya Police ki control room na thadorokpa cherol amada hai. Imphal West Jilla gi Haubam Marak Laurembam Lekai area da thiba humbagi thabak chathabada UNLF P gi miyoy ani fare. Makhoidagi magazine yauba 9mm pistol ama mobile phone ani phangle. Imphal East Jilla gi Kairang Chingya awang lekai da leba masagi yumdagi ngarang KCP PWG gi miyoy ama security force na fare. Imphal East Jilla gi Ngarian Chingkhongdagi Pripak gi miyoy ani ngarang security force na fare. Amaromda Kangpokpi Jilla gi Kangpokpi Police Station gi manung chana leba Alex Farm dagi drug lalonba miyoy home security force na fare. Makhoidagi sapon cap chani kunmanga da haptuna puramba brown sugar kilogram 10 rom fare. Kendra gi Information amasung Broadcasting Mantraloy na kumja 2023 gi oina Humbudrani Thoi Suba National Film Award ki damak saruk yaning basing kauri. Manipur da leiriba filmmaker sing jati gi thakta pangthokadoriba film sing athoi hen tanabagi tharomasida yawhonaba Manipur State Film Development Society na appeal tauri. Tabiriba pawse Akasbani Imphal dagini. Pradhan Mantri Narendra Modi na ngasi Andhra Pradesh da lupa koti 13 samari kuntra sang na paikhatpa tongan ba project sing sanggagani kharagina urep uyung tamgani. Project sing asigi manungda railways ngaksel gi polam sing puthokpa petroleum sung power transmission na chingba yauri. Pradhan Mantri na mafam aduda pangthokpa miyam gi meeting amada wa ngangani. Nandalia Jilla da leiba Sri Dhanaramba Malik Arjuna Swami Bharla Vedasthanam da Sri Modi na lai khurumgani. Magna Sri Sailam da leiba Sri Shivaji Sputhi Kendra da susatkani. Griha Mantri Amit Shah na ngasi New Delhi da extradition of fugitives challenges and strategies mifam hudokani. Numit nini sathagadaba mifam asi Central Bureau of Investigation CBI na sinbani. Mifam asida Kendra amasung Rajya Police Agency singi senior police officer kaya saruk yagani. Masida mapan lebakta leiba mara leiba miyoy sing faduna leba asida puraklaga bichar sathanabagi damak tongan ba lebaki police singa tengbang pinaba amasung thaurang kaya paikhanabagi matangda khanagani. Griha Mantraloy gi cherolaman hai mifam asida mara leiba miyoy singi mafam khangdoknaba mapan lebaki police singa ningthina pau pinanaba amasung technology gi wafam yauna khanagani. Mifam asida mapan thawar Mantraloy gi mihut sing saruk yagani.
National Security Guard NSG linkhatkiba numita ngasi Kendragi Griha Mantri Amit Shah na NSG gi personnel singda yaifa paujil piri. Social media da thagat pawarol amda Sri Shah na hai NSG na thauna fana amasung kathokpaga loinana leibak asibu ngak senbada achauba thodang lauri. Mathau pangthoklingai da laikhidraba personnel singi mafamdasu Griha Mantri na ikai khumnaba utli. Mapan Tharo Mantri Dr. S. Jaishankar na hairi terrorism sel thungi phibam phattaba amasung aingasagi khal kairakpana pirakpa saitheng malemgi leibak singna amata oina thengnaminaba tangai phade. Hairiba singnabasing asina leibak ki khenaba thamdana malemgi mafam pumnamakta sauna saitheng piri. Phibam asi thengnanaba amaga tengbang pinaduna thabak paikhatpagi tangai phadaba lei. Wafam asi mantrina New Delhi da pangthokpa United Nations Troop Contributing Countries Sipsingi mifamda phongdokhibani. Sri Jaishankar na hai leibasina malemgi mipum khudimakta asumba wayel ikai khumnaba khudongchaba amasung nungayai phaba puraknaba leptana hotnari. Bihar Vidhan Sabha Mikhalgi damak BJP na makhoigi mirepsingi ahumsuba list phongle masiga loinana NDA gi sit yenabada dol asina phangba sit chama amagi BJP gi mirep oigadaba singi ming laukthokpa loire. Maragasida Upendra Kuswahana lusingba Rashtriya Lok Morcha Dolgi mirep singi ming laukthokre. Amaromda BJP lusingba amsung Pradhan Mantri Narendra Modi na Bihar Vidhan Sabha Mikhalga mari lenana BJP gi booth level workers singa wari sanakre. Mera booth sabse mazboot campaign gi makhada mahangna dol asigi workers singa wari sanakhi. Wari sanabadu da Sri Modi na booth workers singa sarkar na paikhaliba tongan ba yai phathorangi scheme singi kanaba makhoigi imung manungda ningthina khanghanaba pautak pikhi. Handaki mikhal asida Bihar gi nupi singna maroiba thodang lawgani haibagi thajaba phongdokladuna Sri Modi na hai nupi singda thabak pibaga mari lenana handakta NDA sarkar na hodokhiba scheme aduna raija dugi nupi singda kanaba kya piri. Punna nupi koti ama lakh kun lomgi account singda lupa lising tara phanghanba ngamkhre. Jammu Kashmir da Riyasi District Police na terrorist singi mayokta satharakpa thabak oina Pakistan da base tauba terrorist Muhammad Sharif Mirasi gi Mahor Tehsil gi Sildhar khungangda leiba yum Imphal sarkar na loksin khre. Police ki pauna hai Sharif Mirasi English anida terrorist oina join tawkhibaga loinana English ani tara da khusukulai puthok pusin tawba amasung training yawnabagi damak Pakistan da sakhibani. Ahanbada mahak Hizbul Mujahidin da yawrumlaba matungda Lashkar-e-Toiba amuk yauduna Jammu Kashmir da terrorism gi thabak thorum kya chathabada senaba misakni hairi. Sri Lanka gi Pradhan Mantri Harini Amara Surya ngasi numit humni gi khongchatta New Delhi da thonglare. Srimati Amara Surya Bharat lakpa handaki asina ahanba khongchatni. Social media da thagatpa warol amada mapan thorom mantraloy gi machin chatpa misak Randhir Jaiswal na hai khongchat asina leba ani gi marakta hanadagi lerakpa marup mapang oibagi mari hena sesil halagani. Srimati Amara Surya na Pradhan Mantri amadi mapan thorom mantri Dr. S. Jaishankar gasu unaduna wari sanagani. Mahakna New Delhi da leba Institute of Technology IIT amasung Hindu College da susatkani. Egypt ki mapan thorom mantri Dr. B. Abdelati numit nini ki khongchatang asi New Delhi da thonglakre. Mahakna New Delhi da pangthokadaba ahanba India Egypt strategic dialogue da saruk yagani. Sri Abdelati na mapan thorom mantri Dr. S. Jaishankar amadi Commerce amasung Industries Mantri Piyush Goyal ga ngasi unagani. Hayeng na mahakna Pradhan Mantri Narendra Modi ga unaduna wafam kaya khanagani. Aroibada maroiba paw amuhana. Indian Himalayan Region Climate Change Conclave ngasidagi Imphal gi City Convention Center da pangthokli. Pradhan Mantri na ngasi Andhra Pradesh da lupa koti lising tarahumdoi chamari kunthra sangna paikhatpa tongan ba project sing sangagani kharagina urep uyung tamgani. Griha Mantri Amit Shah na ngasi New Delhi da Extradition of Fugitives Challenges and Strategies mifam hodokani. Amasung mapan thorom mantri Dr. S. Jaishankar na hairi terrorism sel thungi phibam phattaba amasung aingasagi khalkairakpana pirakpa saitheng malemgi leibak sing amata oina thengnaminaba tangai phade pauloi jare.